Hayang leikhitraba sapam robin hood ke aroiba mathong mangam pangthuk anaba nomaijing singi awat singkongda sem sabalo singre. Hangsik September ki tang mari degi hauna mahusagum school sing hanglagani haina JCLPS ki student wing na phungdokre. Rosanpurda hujisuk film duna legi JEO ki office amasung mobile phone ki tower ahumsu hongjing changsang basing na mai thakre. Amasung National Highway number 37 Imphal Jiribam lambi ki barakpong sayol amagi manungda hanagum nagari sakpa yaragni haidi. Mayambu khurumjari adomna yingbi basi Impact Prime Time Manipuri News ni pungja si bhopgi mroiba pausing miyamda pijari. State government amasung JCLPS ani ki manakta yanakibagi matung ina laikhitraba sapam Robin Hood ki aroiba mathong mangam porompatagi noibung sing phobgi lambi da leba nomaijing singi awat singkhong da hayang pangthok lagani hayang gi thorom asigi mangoinana awat singkhong ta balambi ngasi miyam sangduna singdokpagi thabak sathakre nakal amrom da ngasi ayu angan badagi hauraga Imphal East Public Works Department ki makok thongbo official sing yauna singkhong asigi lambi JCB sinaduna semki hayang leikhitraba sapam Robin Hood ki thawai yaudra haksang Zenim Smoke tagi lokhalaba matungda khurai lariga mamlekai leikhitraba asigi yumda porakani masigi matungda leikhitraba asigi haksang Second Bazar da leba Ananda Singh Higher Secondary Academy da poraktuna miyamna haikat laikat tamgani tungda miyamgi oiba khongsat amaga loinana leikhitraba asigi haksang Imphal East ki DC office lambida laklaga awa singkhong tamna porakani mafam aduda leikhitraba asigi haksang state ki thakta ikai khumnaba utpaga loinana aroiba mathong mangam pangtokani hayeng thorum asibu asoi angam yaudana haiduna Imphal East ki Deputy Commissioner M Joy yauna district asigi makok thongba police officer yauba team amana awa singkhongda yengsinkhre state government ki maikai dige hayeng ki thorum asibu mafung fa naba security ki section thorang yauna akhanaba thabak thorum kyasu paikatle haina M Joy na phongdoraki. Security point of view the using Imphal ki ai loina lakpiriba education SP aduga porompat ki OC moine hena khangani adubu ngasi dum nungdang dagi dum ngak chendna dum legedo male chojon CM na culture gi su tourism gi su mana department asigi minister in charge oibani ani mokse subsal laga yamna phajaba tourist center ma hoina semgolakani haibagi thajaba lai loina mayam lakada lambi lambi su adugi tourist center sema matamda masa mathanda lambi si phandawi yadabna semakani afaba aikoi anouba Manipur ma semakpada achouba ahanba lambi yatpa ma hoine nei thamsake Hey September ki tang ahum asida Manipur da inner line permit system chanan gadabni haiba miyam gi khongjangda thawaina pontha oikraba sapam Robin Hood ki aroiba mathong mangam pangthokna ba nomaijing chingchang ki awa chingkhong asi semjin sajinba loisilakle haying gi thoram asida Manipur da leriba lob sangstan amadi miyoi cha kyana saruk yagani haina panari nakal amromda Manipur government na bill ahum pass tawduna lamdam asigi yelomi kannaba honabagum awa chingkhong asi semjin ba tarbadi Manipur gi mangchal bachingi saktam kharam makhaidi kannana bagi machama oigadori camera person Biswajin Amar Pangoloina Pagdum Jariba Bakta Tarambam Impact News awaching hayang leikhitraba sapam Robin Hood ki aroiba mathong mangam pangthoklaba matungda mahiloi sing mahusagum hangsit tang mari degi hanglagani haina JCLPS student wing na phungdokre ngasi MSUMI loisingda paumi singa unaba amada wing asigi convener oinam nandababu na phungdokibida hayang ayu asipung Mapanda Modern College da pulaba matungda Zenim Smoke kidamak miyamgi oiba khongsat ama satkani Zenim Smoke tagi asi baksang lorba matungda awa singphawa miyamgi khongsat ama satlaba matungda mafam aduda aroiba mathong mangam pangthokani haiki hayengi thorom astal lamdam astal leriba miyoi pumnamak na saruk yabiyo hainasu nandababuna makhatana appeal torki Nursing Institute amadi Medical College yauna Manipur da leiba mahiro singching aduga government ki aduga private institution leibira wajasing mayam punamangna Manipur leibiriba maina paibi maibel club ona si changsam puno ona Manipurda akoi albisan halu amadi yelomi kangana mi have eho sida labjing mana oikraba maki aroiba mathong bangthokpa thorom asida yam punna sarok yaminaduna aso pung phaba mai papa thoromo ohim birum dongta JCLPS sinisima makai yamda apel tawjeri hariba Robin Hood ki mathong mangam ki thoromasi pangthokro matungda akhoi mathangi thanaba numit September ki 4 dagi hoduna Manipurda akhoi thani ahum maya phana mai masing tamna lakli basi khoi mau sagum Roman class tawni
Nakal amarom All Manipur Recognized Private School Welfare Association ki Eljoy Kumana Pondokibida ILPS ki Khongjang na maram oidana mahiloi sing ningthina tha niro mahitamba phangludre maram aduna school ki transporter sing amasung school authority ga tanarba matungda school ki band sing gi oina July amasung August thagi bara sada yankhai khaktamak loba haina yanare school fee gi oina mama pa oiba singna school da fee sada kontra khaktamak thiba amasung school gi oja singdana sada yankhai gi sangda tolop piba haina yanare Masa pau phone bangam hudaba Catholic school sing amasung CBSE gi school sing chu phigi yanari ba si sanahan biyo haina makha taki Manipur Muslim Welfare Organization amasung United Manipuri Muslim Women Development Organization na satkiba August 13 da bill pass tawkiba asida thagatpa phongdorokli Mahiroi Robin Hood laikhidabada nungaitaba phongdorokli loina bill asna ek olhanduna mafung fana sanahanaba sinbiyo hairi Amoromda Surachanpur ki irang da police ta kapada mioi khara asi ana nangkiba thodo adubusu pendaba phongdorokli bill asibu yaning double leirabasu wari watai sanaduna warusun purakna bohna biu hairi lamdam asta khondariba punamak yelhomi ngaktani aikoi kainaba kaidonungda yaro haina sirol asna makatarakli Mioi nipan laikhidraba matungda Surachanpur district ta hojiksu sarangnabagi film da leiri ngasi nungtil pung makhairom taba matamda sakhangdaba mioi kharana deputy commissioner gi yumanakta leba zonal education officer gi Surachanpur town da leba office mai thadoklamle amoromda tohningdaba thodok sing thoktanaba state government state pumbada internet ke service sing thingjin khre internet masung message service thingjin gi bigi mayokta new lamka area da mobile phone gi tower mai thakre atopa tower ani amasung mai tharamba yai haina singnaba leiri Hojik emergency service natana Surachanpur da kana amata satok chasin tawbigi ayaba pidre Surachanpur da hojik su adumak makhata na curfew chathari thokliba hingsa ki thodok sing asi yengraga joint action committee amasu sem khre laikhidraba mioi singi imung manungna state government da compensation pu haiba demand tawraduna asi bhaksang lo haiba yakidre panbe of the August ki tang 13 da Manipur Legislative Assembly na pass tawkiba land revenue amasung land reforms act 7 amendment bill asi tribal singi integrity da sogal habigi wahodagi irang horoktuna mioi nipan laikhidrabani serak asta moreda KSO atsam amasung ansamna ngarang nungthildagi kawkiba matam kaktaba general strike adu ngasi nungthil pung 3 taba matamdagi handokre moreda dukan sing mahusagumna thong hangnaba hokre panduna leramba gari kyasu thongnarakre adubu karamba wafumda yanaba porkibno haibasi khangbngamdri Surachanpur thokki matang ngasi ADC Surachanpur gi akhanaba mifam ama pangtokna warep kya lokre impact news na phangbu paw amadang ngasi mifam aduna state assembly na pass takib bill sing adu oppose toba khongjang asda laikhidraba mioi taret ki matang da high court tagi tadaba committee amana judicial inquiry toba masida sunatna ADC gi maikai digi laikhidraba amasung asokpa singda angama mateng pangba amasung nauna semkraba JSC da ADC na support toba haina su warep nakhi ngasi gi ADC gi akhanaba mifam aduna bungmol khulda laikhidraba mioi taret ki ningsing khubam ama sanaba lampi ba haina su warep lauki ngasi mifam aduna minute ani su tumina leptuna laikhidraba mioi taret ki mafum da su ikai khumdaba utki Surachanpur gi irang da mioi nipan laikhidaba amasung kaya amana asok apan Nangbi thong adubu Delhi the best of North East Forum for International Solidarity amasung Manipur Tribal Forum na akan bamong condemn torokli loinena Assembly the pass of bill asi anti tribal bill ni haina phongdo khibaga loinena bill sing asi handokadabani haina taksilakli amoromda Tribal Youth Council Manipur na su bill asina tribal singi right singi mayokta matle haiki maram asina hill areas committee da sinaduna amuk hana yengsin hanbiu natragana governor bill asta ayaba pibiginu haina taksilakli Zahisigi July thada India da Digital India launch tokrabasu state asididi ngarang ahindigi mobile internet service lab khibidigi kudong sadaba kya mayok nare state government athingba thamkiduna ngarang ahindigi Manipur da sinariba mobile servicing haibidi Vodafone Aircel Airtel Idea Reliance ki internet servicing lab kare masida sunatna mobile servicing asigi message thabagi service su athingba thamkare hojik mobile phone sing suknatagi call tawnaba natna atai service sing sinaba yadre athingba si handak inner line permit system ga mari linena state asigi mafum kya da irang thokraba matungdani hoji ILP gi issue asiga mari linena online social networking service Facebook amasung online mobile messaging application WhatsApp gumbada tonga sandok tanaba state home department athingba si thamkibo iramba yai haina thajanari adubo hoji phawda state government ki maikai diga athingba asigi matangda wafam amta phongdolokpa leitri amasung athingba asi kayam kuina sathagadabano haibasu phongdokpa leitri adubo landline based internet services amasung BSNL gi oinadi athingba asi hoji phawbi gi oinadi leitri mobile internet service ki athingba asi laikhibana mioi kyadi internet ki kuthangda utility service kyasu sinaba yadre maru oina net banking service e-commerce ki website singta online shopping toba online ticket mobile ki kuthangdagi book toba amasung income tax ki file toba yadre
Mitai Society Surasanpur da asi ana thokiba amasung mal sang kya ut on khiba asta thamoi sokna nuai taba phondorkli jarak asda akhoi masel gi marakta singchep thajinduna lana loba yaba impam yaudaba tonga kya sandorok pathengnare masing yamdaba kanglup oina Surasanpur da khundarba maitai singi dama ngasi fawda government karigma makhal amatagi section thorang lokotpa udaba sin nuai taba phondorkli lambi sorokta security amatu uwa fangdri film asda mipaiba ama leiriba sikok anaba khudakta security pibiyo haina taksalatli karigma security pidrabadi kun thadolaga refugee oina saidangduna leiresra haina sukhanare haina society asna thadorpa serol amana government ki pukning singsilakli senior citizen for society ki member or senior advocate khaidem manina mamang thagi tang kunthamathoi da assembly na pass takriba bill amgi manungda the protection of Manipur people bill 2015 amasung the Manipur land revenue and land reform 7 amendment bill asna singi lama amasung singi miyam da akaiba karimata piro haina phongtokre ngasi uripok sairap quarter leba mahaki sember da pomi singa unaba amada manina wafum asi phongtokibani Manina makha taraduna singi mahiroi lup sing amasung tonganba lupkhrana bill sing asna singi interest soi governor na ayaba pibiginu ek onan biginu haiduna ihau horpa thengnare singi lama amasung miyamda akaiba piroidaba bill sing asigi matangda Manipur kaibi awa hom pusilakpa asi laibak yamna thibani haina phongdoki Chingi di hai na koi ki chingmi paja koi ki chilinaw singi di safeguard mo lay gare MLR ni LR state na semja bani adusu 1975 ta section cham yang kai nipan aidana ma hapchilaga chingi lamma sa nan tribal na lay gare even maitai na babu lay ba yate ching da piri ba safeguard adu maina chingi chilinaw sing na phangi ba du maina tampak ta su phangan si tamakilam di ching na lay ba ya ba magi lamdo atopa mayang na lay ba ya handana na bana ba bill singida piriba interpretation tawbada singi mayokta akaiba atoiba minority ki interest ki wangmada changchimba leite aduna ekoi loina makna bill si sembada open oihibiduni Sarkhiba August 13 da pangthokiba assembly session da sugunu kendra gi MLA K Ranjit Manipur naga kauba jati leite haikiba adu Manipur gi naga singnate Nagaland gi naga haijagadabani haina sengdokare ngasi MLA sigi babu parada leba quarter da unaba amada MLA Ranjitna makha taraduna handak government of India amasung NSN IM ani gi marakta peace accord asi tongnabagi matangda house da khanabada lana phongdokiba adu laibak thibani amasung ningamdaba phawi ofam adu assembly gi house dagi su lokthokre haina makha taki aiso house ki member moina masigi matangda ai discussion participate yawi laibak thiba haiba tai madu slip up tangni aina thamjagri wafam du da koi Manipur da Nagaland gi naga haiba jati si Manipur da leite haidana haiga do du da Nagaland gi haiba wa haidu palhodana Manipur da naga leite haidana haigi bu da madu kitang lana chat pagi mo ma leibu madu gi matang du da ai mayam sengdokjari aduna madu gi damukta ai regret tawjari hairiba numitugi assembly hek loirapada koi madu house da proceedings tagi su madu gi wafam se masi koi lokthokrabani Sarkiba August 13 ki ayuk pung 3 kamini nifu taba matamda sakhang daba lalhobal singna singarel da IED ama pokai henduna misam ama aso open nanghan kiba aduda songbung post ki Assam Rifles na air post the first aid pirba matung da hospital da pukat ki amarom da August ki tang kunhum doi da su IED phumduna AR da attack tongna ba hotnaram ba thorang amasu mai pakhan kidre haina PRO IG Assam Rifles sauna thador pa serol man khangalali leba asiki tongan tongan ba trade union singna ngasi chathariba all India general strike da Manipur su worker lag Manga henbana saruk yaduna khongjang asi sanction khare ngasi numidang waram pung taruk phawda chathakhiba strike aduda Manipur gi trade union singi coordinating body marfu marina saruk yari level loda ahongba lakpa amasung public sector units singbu privatize tawbi mayok ngasi gi strike asi kokhibani Manipur gi trade union gi coordinating body IT4 na worker amada thagi oina yamdrabda lupa lising trama panghanba master roll contract amasung casual worker singbu regular tahanba amasung sinmi singa pension panghanba yauna point trama gi dabi sing yauri Strike asing asi Manipur ki tampak ki tongan mafam singa sathaki angan wadi worker and helper union Manipurna not AOC da leba social welfare department mangda wakat mifam sathaki all Manipur electricity employees association so ka sampata wakat mifam sathaki labor law the single iba kya singa sinang asidi maru oina karmachari bacha punama se sarkar ki karmachari oining bagi wakal power roy permanent adumba post the thabak tawning ba karmachari sing mahaki adumba permanent oibagi khudongsa phangaroi bharot ta leriba Manipur ta leriba sinmi karmachari punamana yamning thina bhap tana founder padagi sarkar sigi mayok ta akan ba pressure kaya ama piboy na sangjeli khongjang ase masida
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤ ꯀꯔꯃꯆꯥꯔꯤ ꯂꯥꯛ ꯀꯌꯥꯅ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯖꯩ अमरोंदा रिम्सकिन नन टीचिंग एम्प्लॉइज वेलफेयर एसोसिएशन जो ऑल इंडिया ट्रेड यूनियन मणिपुर का खुसमनदुना ngasi नोमगी ओइना लेबाक सिनबु थुंगना पांगथोखिबा ऑल इंडिया जनरल स्ट्राइक पु सगरपो ओइना मिफुम अमा रिम्स हॉस्पिटल दा फमखरे मतंग स्वाद ब्रेक मलुजगे मणिपुर अमसुंग वालेम की तोंगान तोंगान बा ई पाउ सिंगल लोने इखोई ब्रेक तगी यामना थुना हंजरके इंपैक्ट न्यूज पो मीटिंग तातुन लेबियो ब्रेक के मतुंग द म्यामबो अमुकना तरामना उक्सरी हजे मखातबा पाउदा नेशनल हाईवे नंबर 37 इम्फाल जिरिबाम लंबी की बराक थोंग सेवल अमगे मनुंग द हानगुम द गाड़ी सतप यारगनी बराक तुरेर मथक्ता साबा थोंग असिंग असि वर्क मिनिस्टर न लुसिंगबा टीम अमना चतुना यंगसिनखरे बनबे यावदे हौखिबा तांग कुमंगा दा मानपुब ट्रक सिंग थोंग असि लांबदा थोंग असि के सरुखरा अते अका यारखिबदगी ngasi फावबा थोंग असिदा गाड़ी सतप यादना लेरखिबनी थोंगी फिल्म जेंगसिन चटपा अदुदा मणिपुर के एडिशनल चीफ सेक्रेटरी पीडब्ल्यूडी की चीफ इंजीनियर अमसुंग ट्रांसपोर्टर एंड ड्राइवर काउंसिल टीडीसी की म्यूटसिंगसु सरुक याखी हौजी हौजी बॉर्डर रोड ऑर्गेनाइजेशन की टीम न थोंग असिबु सेमजिन साजनबगी थबक चतरी बीआरओ की माइकाइदगी थोंग असि हानगुमना लानबा याननबा होनबदा चयोल अमा मुक्ति संगलबा याय हायना वर्क्स मिनिस्टर दा फोंदोरखी अदुबो हौजी म्यामना थेंगनरिबा खुतोंग चादबसिंग असिगी खंदुना थोंग असि यारिबा मखै निमिट इनी हुमदिगी मनुंगदा सेमजिन बिनबा रतन कुमार खंगलम की हाइरी थोंग अते अकाय यारोकलिबा असि ट्रकसिंग ओवरलोड तौदुना मानपुबदगी नि हायना बीआरओ की माइकाइदगी खंगलखी लोइनना ओवरलोड तौबा अमसुंग थोंग अते अकाय यारोकपा असिगी मतंगदा टीडीसी अमसुंग बीआरओ की म्यूटसिंग यावबा मिफम अमा लाक्लिबा तांग मरीदा फमदगने हायना वर्क्स मिनिस्टर रतन कुमार मखाताना फोंदोरखी बीआरओ की मै अथॉरिटी सिंग से मै वारी सानबदा मै हाइसि हुजिक मैगी सिगी डेकिंग की कनो से स्ट्रेंजर पांजलिबा दे डेकिंग हापिसे इफ एवरीथिंग गोस वेल गाइडलाइन में आने 3-4 days बीआरओ साइड की हाइरिसि मैना हाइसि मैदा चालान खरा खुदसु लेबको अदुना मसिगी ओवरलोड की इशू जे मैना थांगत पाइ तारे अदो ट्रांसपोर्टर कांगबु गजो कोई वारी सारे ट्रांसपोर्टर कांगबु दगी दि मदु थोइदोप लेति हाइबो पोतुनि अदु मदु अखोइ सॉर्ट आउट तौननबा अमबो ओइरो अखोइ तांग मरीदा बोथ साइड्स अखोइ कौरगा मदुगी करी तौबा याबा आइदि सपोज एनीबॉडी ट्रांसपोर्टर साइड सु करीगुंबा लोइन चेक तौबो ngambनते नत्रा पुन्ना फमिनर कांदा अखोइ मसिगी करी तौबा याबा आइबदो मदु प्रॉब्लम दो थोंदनबा तौसेना अदुमाइन खनबनी नाकल अमरोमदा बराक थोंग यंगसिनबा अदुदा सरुक याकिबा ट्रांसपोर्टर एंड ड्राइवर काउंसिल की प्रेसिडेंट हिजम रंजित हाइकेबदा हौजिक लेरिबा बराक थोंग असि नेशनल हाईवे अमदा सागदबा थोंग नते थोंग असि टोन कुनमरी की मान पुबा याबगी मोंगदा साबा थोंग नते करिंगबा थोंग असि सेमजिनबा लोरबसु ड्राइवर सिंगना खुदोंग सारोइदबा ओइरबदि थोंग असिदा लांदुना गाड़ी चटखिरोय हाइकी बराक थोंगी फिल्म यंगसिलुरबा मतुंगदा एमजी एवेन्यू दा लेबा ट्रांसपोर्टर ड्राइवर काउंसिल की ऑफिस ता पॉमिसिंग उनबा अमदा रंजित मखाताना ओवरलोड तवी हाइबगिदबा गाड़ी अनि बीआरओ ना फाजिनदुना थमलिबा असि अथुबा मतमदा थादोकदबनि हाइकी लोइनेना ड्राइवर सिंगदसु ओवरलोड तौदनबा अपील तौकी हारिबा थोंगी लोइरेदना अखोइ लालानो अखोइ चखिरोयबा मरमदि थोंसिगी कइनोसे सोइरेब लोइना पुरा सोइबा मागी मसी मॉडिफिकेशन और नत्रगा मागी हारिबा सिंगे तौदिंगै दिसि बराबर अदुम तौने अखोइ लालो मोइ बिआरओन एपोलॉजी तौदिबा बिआरओन लाले अखोइना सारिबसे अखोइ ट्रांसपोर्टर सिंगे लाले हाइदिबा अखोइ थोंगी सुला लालो सामान साबने मकु थोंग एन बराक थोंगनेबा मकु थोंग लालगा लागा बराक थोंगनेबा हे बेरा थोंगे ओवरलोडिंग पूरगा लाए लोड तौरगा हेन पूरगा लाए हाइबसि अथुबदा गाड़ी अनि सि थादोगदबनि बिआरओन फाबगी मथौ लेते बिआरओना पुलिस केस तौगे तौ एमबी एक्ट रूल दा मोटर व्हीकल सिनगे सिनौ गाड़ीगा मालगा फाबगी बिआरटीएफ की शक्ति लेते मणिपुर बेस तौब गारमेंट मैन्युफैक्चरिंग कंपनी मणिपुर क्रिएशन की अहांगबो फम तरुक की दमक एप्लीकेशन कौरी टेली की एक्सपीरियंस लेरबा बीकॉम की डिग्री फंगलबसिंगना अकाउंटेंट अनि की दमक हैंडलूम की एक्सपीरियंस लेरबसिंगना प्रोडक्शन इंचार्ज की फम मरी की दमक मैट्रिक पास तौरबसिंगना ऑफिस असिस्टेंट की फम अहुम की दमक अप्लाई तौब यागनी लोनेना प्रोडक्शन वर्कर कुन टेलर निपान अमसुंग स्वीपर अहुम की दमकसु अप्लाई तौब यागनी हाइरी लाक्लिबा सेप्टेम्बर की तांग 3 निथोकाबा नुमित के अयुक पुंग 9 दगी नुंथिल पुंग 3 फावदा ताकयल इंडस्ट्रियल एस्टेट तलेबा मणिपुर क्रिएशन की ऑफिस ता इंटरव्यू पांगथोकलगनी हाइना सिरोलबदा खंगलकली सत्खिबा अगस्त की तांग 38 दगी होदुना दी प्लेन एंड द हिल डेवलपमेंट ऑर्गेनाइजेशन इथाइना जिंजाक्ता मिपाल तांगदबा अमसुंग इसाना इसाबु थबक पिजबा हाइबा पांदमदा मही ओइनसु साबा याबा योंगचाक पांबी लिसिंग कुंथ्रा लमदम असिगी मियाम क्लब अमसुंग मराफाइबी सिंगा कुसमनदुना लेमना येंथोकरे योंगचाक चारा येंथोपगी थरम अदु इमा वाथा लाइरंबी नापेट की गेट पीएचडीओ इथागी एडवाइजर हौदोखिबनी थरम अदुगी मनुंगसना योंगचाक चारा कयामरम सुथाकी
Hojik Sanabiki Paw Muglobi South Korea gi Sungju the Pangthokiba World Martial Arts Festival da Saruk Yakibas Sanaroi amasung team official singbungasi Imphal Airport taram okre World Martial Arts Union sinduna August 23 kuntra fawa pangthokiba festival asda laibak kuntra na saruk yakibani festival asigi manung sana laibak tramanga na saruk yaduna pangthokiba third Asian thangta championship amasung Uzbekistan gi jang sanathi hariba masana ani asda India gi team na subo position tarak pangam khre L Tombabu Sharma L Lamyan by NGT Neso W Prithviraj W Clinton amasung P Hepari hariba sanaroi taruk asna masana ani asida gold medal amamam lobang amkibani India team gi amatangariba P sanaroi Y Soniana Asian thangta the gold medal amaga loinina jang sanathi dana silver medal ama laruk pangam khrei thangta Federation of India gi president Ice Prem Kumar amasung Njiban mangana Indian team coach oina festival aduda saruk yakibani Achauba festival state the Prithvi Lebang Mayamgi Masama Sagi indigenous martial arts sing have the time the laser martial arts sing a sigi Pajabatanabani Manipuri Saliba Ekogi player Taruk Tanga Yam Angamo Kogi land thing they have a festival and Sida Koleba Yam Lai Mogi Lebang sponsor Tortoga Adama Koi sing to go under Komatanda Koyang Hajina Piva performance at the Gomatic Pajagre Ekoi Tang Dazi Hantariana can be Genomasi Hena Wankalakpa Adimatang Chahida Koi Nipung Lakena Hydro or Nation permission lore adoi kan dadi akhoi India na team champion sai logan en smai thamjage Commonwealth Games ki silver medalist pangkraba Manipuri boxer Laisum Devendra Singana ngarang Asian Championship ki semi-final da changbangam kre semi-final da changbangam ki ba Asian Championship asta medal amadi soidna phangbangam lagani loinana lakadruba World Championship da su saruk yaba phanglagani ngarang sathaki ba kg Nifumapan ki quarter final ki bout Devendra na Indonesia ki sike Langubo Sino da maitiba pikevni semi-final da Devendra na category aski Makok Taliba Uzbeki Hassan Boy Dusmatop Lamba Tonargani Ngarangi Mai Pakpa Aduna Matang Sahi da Pangtokadarba Rio Olympics ki ahamba qualifying event ama oriba World Championship da Yaholakibani Devendra Galonena India gi Sibatapana KG Yankai Tarukta Duga Vikas Krishnana KG Humramanga da Magi Lamba Simbo Maitiba Piramduna semi-final da Sangbangam Lakare Makoi ani su tournament asta medal amamam book tauba ngamkibata natana World Championship da su saruk yaba phanglagani Aroibda bulletin asigi headline amuhna miyam da pizari Ayeng lagi terdapat sapam Robin Hood ki aroiba mathong mangam pangthok na bat nomajing singi awas singkongda sem sabagi tapok sinre Angsit September ki tang mari degi mausagum school sing hanglagani haina JCLPS student wing na phongdokre Rasanpura hong su zoom duna lady ZEO ke office amsu mobile phone ki tower amsu khongsen singsen basing na mai thakre amasung National Highway number 37 Ifam Jiribal Lambigi Barak Thong Sayol amgi manungda hanung da gadi chakpa yaragani haile